ꯍꯥꯟꯅ ꯃꯍꯤ ꯎꯒꯦ ꯁꯤꯅ ꯆꯥꯛꯍꯥꯎꯁꯤ ꯆꯥꯛꯍꯥꯎꯁꯤ ꯆꯪꯕ ꯃꯥꯏꯁꯦ ꯃꯔꯨꯗꯤ ꯈꯔ ꯂꯜꯂꯦ ꯍꯣꯔꯦꯟ ꯆꯨꯖꯥꯛ ꯂꯧꯕꯗ ꯑꯃꯨꯛ ꯁꯨꯝꯖꯤꯜꯂꯒ ꯆꯥꯅꯕ ꯆꯠꯄ sina thebung asang mane sak tauna haw bane sigi sak se se amure se sigi thebung dina bene tong lo koi thebung sak taurani adai sidana moroi marang ma sida kano to paratha hawgi thebung gi ni thau se khara yam hapani hadi normal ka hawde gi khara he hadi thau khara change ma de taste pata ana hapirani tilhau do hape moroi na kopi ta moroi ta hapen dire moro atek kwa khara se lage ego mo hasil lage ambachu hasil lage thumju hasil lage loshila pogi masala khara sa shan mira ngasai anu ko podo ko ko loire hojik me na semo nungsi hida hapsalani deidi tilhau hapsalage morok atek ko khara hapsalani thum khara saisan birani paratha manung da hapna ba semba loire deidi tan ta ase si semba loire baina Maya ida hapsel lage mana yopi rani thau khara hapsen birani channa talawa aur thagi tan jam hapsen lage mayam ai ngasi product amu cherake sigi product che apple cider vinegar drink ne wow gine sigi product se ai personally dum use tawedana ne kana mayam phangeba
ꯑꯗꯣ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝꯗꯁꯨ ꯈꯔ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯦꯄꯜ ꯁꯤꯟꯗꯔ ꯚꯤꯅꯦꯒꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯐꯔꯃꯦꯟꯇꯦꯠ ꯑꯦꯄꯜꯁꯇꯩ ꯁꯦꯝꯃꯛꯄꯅꯦ ꯐꯔꯃꯦꯟꯇꯦꯠ ꯑꯦꯄꯜꯁꯦ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯐꯔꯃꯦꯟꯇꯦꯠ ꯑꯦꯄꯜꯁ ꯌꯥꯎꯕ ꯃꯥꯒꯤ ꯁꯨꯒꯔꯗꯣ ꯀꯩꯅꯣꯗ ꯑꯜꯀꯣꯍꯣꯜꯗ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯜꯀꯣꯍꯣꯜꯗꯒꯤ ꯑꯃꯨꯛ ꯑꯦꯁꯇꯤꯛ ꯑꯦꯁꯤꯠꯇ ꯑꯣꯜꯂꯒ ꯍꯥꯏꯅꯤ ꯑꯣꯟꯊꯣꯛꯑꯒ ꯁꯦꯝꯃꯛꯄꯅꯦꯕ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯦꯄꯜ ꯁꯤꯟꯗꯔ ꯚꯤꯅꯦꯒꯔ ꯍꯥꯏꯔꯒꯗꯤ ꯐꯤꯜꯇꯔ ꯇꯧꯗꯕꯁꯤꯅꯦ ꯃꯥꯁꯨ ꯐꯤꯜꯇꯔ ꯇꯧꯗꯕꯤꯗ ꯁꯦꯝꯃꯛꯄꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯒꯤ ꯀꯥꯟꯅꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯃꯥꯒꯤ ꯀꯥꯟꯅꯕ ꯈꯔ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯥꯁꯦ ꯋꯦꯠ ꯃꯦꯅꯦꯖ ꯇꯧꯕꯗ ꯀꯥꯟꯅꯩ ꯑꯗꯩꯗꯤ ꯍꯥꯔꯠ ꯍꯦꯜꯊ ꯕꯨꯁ ꯇꯧꯕꯗꯁꯨ ꯀꯥꯟꯅꯩ ꯑꯗꯩꯗꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯃꯦꯅꯦꯖ ꯇꯧꯕꯗ ꯌꯥꯝ ꯀꯥꯟꯅꯩꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣꯒꯤꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯁ꯭ꯀꯤꯟꯒꯨꯝꯕ ꯍꯤꯌꯔꯒꯨꯝꯕꯒꯤꯁꯨ ꯌꯥꯝ ꯀꯥꯟꯅꯩꯌꯦ ꯃꯥꯁꯦ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯗ ꯁꯤꯒꯤ ꯃꯍꯤꯁꯦ ꯁ꯭ꯄꯨꯟ ꯑꯃꯒꯤ ꯆꯥꯡꯗ ꯁꯤꯗ ꯑꯣꯟꯕꯤꯔꯅꯤ ꯁꯤꯒꯤ ꯃꯍꯤꯁꯦ ꯒ꯭ꯂꯥꯁ ꯑꯃꯗ ꯏꯁꯤꯡ ꯂꯧꯔꯒ ꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯦ ꯃꯤꯅꯠ ꯀꯩ ꯍꯥꯏꯅꯤ 10-30 ꯃꯃꯥꯡꯗ ꯊꯛꯇꯧꯕꯅꯦ ꯁꯤꯁꯦ ꯁꯂꯥꯠꯇꯁꯨ ꯑꯗꯨꯝ ꯍꯥꯞꯄꯒ ꯆꯥꯕ ꯌꯥꯏ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯝꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯒꯤ ꯃꯍꯤꯁꯦ ꯏꯁꯤꯡ ꯑꯝꯗ ꯍꯥꯟꯅ ꯈꯔ ꯍꯥꯞꯄꯤꯔꯅꯤꯀꯣ ꯑꯗꯨꯒ ꯁꯝꯆꯦꯠꯇꯣ ꯏꯁꯤꯡꯗ ꯂꯨꯞꯄꯤꯔꯒꯅꯦ ꯑꯗꯨꯝ ꯁꯝꯆꯦꯠꯇꯣ ꯑꯗꯨꯝ ꯍꯥꯊꯕ ꯌꯥꯏꯑꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯗꯛꯁꯦ ꯑꯩꯅ ꯀꯩꯗꯧꯕꯩ ꯔꯤꯀꯃꯦꯟ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯁꯦ ꯍꯤꯃꯥꯂꯌꯥꯒꯤ ꯄꯤꯌꯣꯔ ꯑꯦꯄꯜꯅ ꯁꯦꯝꯃꯛꯄꯅꯦꯀꯣ ꯑꯗꯩꯗꯤ ꯃꯥꯒꯤ ꯁꯤ ꯃꯍꯤ ꯁꯦꯝꯃꯛꯄ ꯀꯥꯟꯗ ꯅꯦꯆꯔꯦꯜ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯉꯥꯛꯇꯅ ꯁꯦꯝꯃꯛꯄꯅꯦ ꯑꯗꯨꯒ ꯁꯤ ꯁꯦꯝꯃꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯇꯅꯦ ꯃꯥꯁꯦ ꯐꯤꯜꯇꯔ ꯇꯧꯗꯕꯤꯗ ꯁꯦꯝꯃꯛꯄꯅꯦꯕ ꯃꯥꯁꯦ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯍꯦꯜꯂꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯩꯅꯤꯡꯉꯗꯤ ꯃꯥꯒꯤ ꯂꯤꯡꯛꯇꯣ ꯃꯈꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯂꯩꯕꯤꯌꯣ ꯌꯥꯝ ꯐꯕꯅꯦ ꯀꯥꯟꯅꯕꯅꯦ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯤꯅ ꯉꯁꯥꯏ ꯍꯧꯕ ꯄꯔꯣꯊꯥꯗꯨꯅꯦ ꯑꯗꯩꯗꯤ ꯁꯤꯅ ꯉꯁꯥꯏ ꯀꯩꯅꯣ ꯊꯩꯕꯣꯡ ꯉꯧꯕꯗꯣ ꯍꯥꯎ Yummy. ꯆꯨꯖꯥꯛꯁꯦ ꯐꯨꯠꯄꯕꯨꯗꯤ ꯂꯧꯔꯒ ꯆꯥꯕꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯂꯧꯔ ꯆꯥꯒꯦ ꯑꯣꯏꯅ ꯆꯨꯖꯥꯛꯁꯦ ꯁꯤꯒꯤ ꯃꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯁꯥꯕꯁꯤꯗ ꯌꯥꯏꯗꯣꯏꯅꯦꯕꯀꯣ ꯃꯩꯗ ꯄꯨꯔꯥ ꯂꯧꯔꯗꯤ ꯀꯥꯅꯤ ꯍꯥꯏꯗꯤ ꯃꯨꯁꯨꯛ ꯃꯨꯔꯅꯤꯕ Men jag kan inte halta. ꯆꯝꯄ꯭ꯔꯥ ꯁꯨꯝꯖꯤꯜꯂꯒ ꯆꯥꯕ ꯍꯥꯎꯕꯅꯤ ꯆꯨꯖꯥꯛꯇꯤ ꯑꯗꯨ ꯁꯨꯝꯖꯤꯜꯂ ꯆꯥꯒꯦ Namn till